ꯃꯤꯒꯤ ꯋꯥꯈꯜꯁꯦ ꯈꯦꯠꯅꯕꯅꯤꯅ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯐꯖꯕ ꯃꯌꯥꯝ ꯇꯥꯟꯅꯕꯗꯨ ꯌꯦꯡꯕꯩ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯈꯔ ꯐꯖꯗꯕ ꯃꯌꯥꯝꯅ ꯀꯅꯥꯝ ꯄꯥꯏꯕꯤꯗꯕꯗꯣ ꯈꯜꯂ ꯈꯜꯂ ꯄꯥꯏꯌꯦꯕꯀꯣ ꯑꯩꯗꯤ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯂꯣꯏꯅꯃꯛ ꯁꯦꯞ ꯇꯥꯏ ꯉꯁꯤꯗꯤ ꯂꯣꯏꯅ ꯇꯥꯏ ꯄꯀꯧꯔꯥꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯆꯥꯗ꯭ꯔꯤ ꯑꯁꯦꯡꯕꯗꯤ ꯅꯣꯡꯃ ꯑꯁꯨꯝ ꯇ꯭ꯔꯥꯏꯜ ꯇꯧꯕꯗꯅꯦ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯇꯧꯕꯗꯅꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯗꯤꯃꯥꯟ ꯂꯥꯛꯀꯅꯤ ꯑꯁꯦꯡꯕꯒꯤ ꯄꯀꯧꯔꯥꯁꯦ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯁꯦ ꯑꯩ ꯃꯦꯔꯤꯗ ꯍꯥꯏꯗꯤ ꯏꯆꯟꯅꯨꯄꯤꯗ ꯍꯥꯏꯍꯜꯂꯒ ꯃꯌꯥꯝ ꯗꯤꯃꯥꯟ ꯃꯌꯥꯝꯅ ꯄꯥꯝꯅꯒꯗ꯭ꯔꯥ ꯄꯥꯝꯅꯔꯣꯏꯗ꯭ꯔꯥ ꯅ ꯍꯪꯒꯦ ꯇꯧꯅꯤ ꯄꯥꯝꯒꯅꯤꯌꯦ ꯑꯩꯈꯣꯏꯒꯤꯁꯦ ꯄꯩꯁꯥ ꯄꯤꯖꯔꯒ ꯅꯦꯛꯄꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯏꯊꯣꯏ ꯀꯩꯅꯣꯅ ꯃꯌꯥꯝꯅ ꯄꯀꯧꯔꯥ ꯍꯧꯕꯗ खितंग नंगलू हेन सेप तानब अदु तौनब मयाम ताकपीरकपदो ngasi amuk mayamna takpirabदुकी मतुंगिना खितंग सेमतोगा हाइदि मयामना हाइरकपा अदुमाइना चपचाना ताराब्रा येंगेना अमुक मयामना ताकपीरकपगी मतुंगिना हाइतारे वाही सोइबने आइजे मयामना ताकपीरकपगी मतुंगिना ngasi amuk चपचाना ताब्रा येंगेना नाकुपी खितंग लेनबा काखलै मथकसिदा अदुगा अमुक ट्राई तौजगे पकौड़ा ममांगिदा याम हावी अदुरगजु मसक्तु हेना अमुक फजहन्नबाना नद्रा हावगी महावदी यारेबा ममांगिदो अदुगा मसक्तु मसक्सु खितंग मीजे हाइदि फजरगदि मयामजे एट्रैक्ट ओहेनबा दुमाइना मसक अमुक खितंग फजहनगेना अदुगी ट्राई तौबला इनी इबो करी थबक तौबिरिनो नंग येंगबदि इबोक माले इबोकना सैसु सुर चटपदो माले ओ इबोक हनुबिया कइनो ए मा सैसु सुर चटली दुबो काइले चटलिनो आई क्वा चाबी तौबने अमा क्वा चाबा चटलिरो असी इबोक से क्वा याम चाबा साथी बिबोकने इन माने किनतिरो अस असी इबोक सिति याम थि केंगे हे माइदा किन थिनगेबो हाइरेदा चलो साइदा चेइना फुरकनी अस अंगांग ओइगा वीडियो नम्मी एमा अंगांग ओइरा वीडियो नम्मे चै फुरके हाइने हनुबिजे करी क्वा चादोइनो आई युबीगा चादोइबा इबोक से चखरेने हे अहन ओइदिरमो चट गमद्रिजे चलो 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 चल मामाय मनाक चसे चो सिदना हौजिक हवाई कांगतक तो कितंग कामथोए मही सेमननाबा सिदा फेंगबा चांबा तौबिरी सिदना नौकरानी ने माजे माइबा माजे नौकरानी बेबी याम पामदे आइने कैदबई नौकरानी नबो मागी थाइने अंगांग गी ड्रीम ने अरुगा सिदना उमोर का हवाईजार का ngौथो थंबा हवाईजार जे चाबा अखोगी सिंफम बुंदे योना होना बदाना अखोगी खाना तोंगाना खितंग अखोगी कनो सेमजबने केजी मखायम तौबने सुगुंबा मा चाना खितंग हमरे छोय ब्लेसिजे हवाईजार याम पामेबा सिंग साइ ngौथो अमगने एना कनो तौरा थंबा अवाई कंगलीदा फरे खरा आइदि चचो लाउदन तो ब्लेसिजे अंगांग उजर हवाईजार कुपाम तवा मामा दा हवाईजार हापो मामा करीना हवाईजार याम पामिदेबो हवाईजार यावरे तु हाइबा हरावे अदुने कोई हवाईजार काइजे हवाईजार लोन मन मिसे किता तोंगाना कनो तौगे टेस्ट किता तहोगे का है आई फजना सारे जे युम पाला कांदने हाइदि हवाई अखोय गाजे हवाईजार पामिना इनो पामी दुमाइना सु पामक्ते बयिन Music tot khai ba hore ko ngasi di khar nang na tot khai re ada wa la ju hapage na sida kano to ordam form ta na bam to ko na ge masak se amta phajatrik yaw na phajan ge mamang di posta gi benda pasto gi da aham bai da tei da di anta soen da be na hoi ne kano ka tara pu thok da ani hum soijar jo
ꯐꯖꯕꯅ ꯌꯥꯝꯃꯒꯗꯤ ꯐꯖꯕ ꯆꯤꯡꯗꯣꯏꯅꯤꯗꯅ ꯑꯗꯣ ꯁꯦꯞ ꯆꯥꯗꯕ ꯃꯌꯥꯝ ꯃꯔꯛꯇ ꯑꯃ ꯑꯅꯤꯒ ꯐꯖꯔꯗꯤ ꯐꯖꯗꯕ ꯆꯤꯡꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯁꯣꯏꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯅ ꯅꯍꯥꯟꯋꯥꯏ ꯊꯥꯕꯜ ꯆꯣꯡꯕꯗ ꯃꯤ ꯈꯜꯂ ꯈꯜꯂ ꯄꯥꯏꯌꯦꯗ ꯃꯥꯏꯁꯦ ꯑꯩꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕꯗꯤ ꯌꯦꯡꯉꯨꯀꯣ ꯑꯩꯗꯤ ꯊꯥꯏꯅ ꯊꯥꯕꯜ ꯆꯣꯡ ꯆꯠꯄꯗꯀꯣ ꯌꯥꯝ ꯀꯥꯏꯅ ꯆꯣꯡꯗꯤ ꯆꯣꯡꯉꯛꯇꯦ ꯈꯔꯗꯤ ꯆꯠꯂꯦꯕꯀꯣ ꯑꯗꯨ ꯆꯠꯄꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯁꯦ ꯃꯌꯥꯝꯗꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯗꯅ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯗꯨꯗ ꯄꯥꯈꯪꯁꯦ ꯃꯌꯥꯝ ꯄꯔꯦꯡ ꯄꯔꯦꯡ ꯉꯥꯏꯅꯗꯣꯏꯅꯦꯕ ꯑꯗꯣ ꯃꯤꯒꯤ ꯋꯥꯈꯜꯁꯦ ꯈꯦꯠꯅꯕꯅꯤ나 ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯐꯖꯕ ꯃꯌꯥꯝ ꯇꯥꯟꯅꯕꯗꯨ ꯌꯦꯡꯕꯩ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯈꯔ ꯐꯖꯗꯕ ꯃꯌꯥꯝꯅ ꯀꯅꯥꯝ ꯄꯥꯏꯕꯤꯗꯕꯗꯣ ꯈꯜꯂ ꯈꯜꯂ ꯄꯥꯏꯌꯦꯕꯀꯣ ꯑꯩꯗꯤ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯍꯥ ꯑꯗꯨ ꯀꯣꯟꯅ ꯆꯥꯒꯗꯕꯅꯤ ꯊꯣꯏꯊꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯌꯥꯗꯦ ꯃꯥꯁꯦ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯀꯥꯁꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔ ꯂꯥꯛꯑꯦꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯩ ꯋꯥ ꯅꯠꯇꯦ ꯈꯪꯗꯦ ꯃꯤ ꯑꯄꯥꯝꯕ ꯍꯥꯏꯗꯨꯅꯤ ꯃꯤꯁꯨ ꯃꯁꯛ ꯀꯌꯥ ꯐꯖꯗꯕꯗꯨꯁꯨ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯗꯤ ꯀꯨꯝ ꯑꯃꯒꯤ ꯊꯥꯕꯜꯅꯦꯅ ꯃꯣꯏꯁꯨ ꯐꯖꯅ ꯀꯦꯔ ꯊꯣꯛꯆꯔꯛꯏꯅꯤ ꯃꯁꯛ ꯐꯖꯕꯗꯨꯗ ꯃꯌꯥꯝ ꯆꯪ ꯑꯣꯝꯖꯜꯂ ꯂꯩꯔꯦ ꯃꯁꯛ ꯈꯔ ꯐꯖ ꯐꯥꯠꯇꯕꯗꯨꯅ ꯀꯅꯥꯝ ꯄꯥꯏꯕꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯒ ꯊꯥꯕꯜ ꯑꯁꯤꯗ ꯊꯦꯡꯅꯕꯁꯦ ꯍꯦꯛꯇ ꯅꯨꯡꯁꯤꯅꯔꯅꯤ ꯍꯦꯛꯇ ꯂꯧꯅ ꯂꯩꯅꯔꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕ ꯊꯥꯕꯜ ꯅꯨꯡꯉꯥꯏꯅ ꯆꯣꯡꯃꯤꯟꯅꯕ ꯑꯗꯨꯁꯨꯅꯤꯗꯅ ꯅꯪꯗꯤ ꯋꯥꯔꯤ ꯀꯌꯥꯝ ꯁꯥꯟꯅꯔꯛꯄ꯭ꯔꯥ ꯑꯐꯥꯎꯕ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯆꯤꯟꯗ ꯃꯥꯛꯁ ꯎꯞꯄ ꯑꯣꯏꯅ ꯆꯣꯡꯉꯦ ꯋꯥꯔꯤ ꯁꯥꯟꯅꯈꯤꯅꯦꯅ ꯍꯩ ꯆꯣꯡꯁꯤ ꯂꯥꯛꯍꯧꯅꯦ ꯗꯥꯎꯟꯗ ꯊꯛꯀꯦ ꯗꯥꯎꯟꯗ ꯊꯛꯀꯦ ꯑꯩꯒ ꯍꯥꯏꯅꯔꯒ ꯀꯀꯥ ꯑꯩꯈꯣꯏꯅꯤꯁꯦ ꯍꯣꯡꯉꯛꯏꯅꯤꯗꯅ ꯑꯩꯉꯣꯟꯗꯗꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯆꯪꯗꯦꯅ ꯈꯜꯂꯒ ꯑꯩ ꯆꯪꯗꯦ ꯅꯨꯄꯤ ꯑꯃꯇꯒꯤ ꯋꯥꯈꯜ ꯆꯪꯗꯦ ꯊꯥꯕꯜ ꯆꯣꯡꯕꯅꯤ ꯀꯩꯅꯣ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯃꯁꯤꯗꯤ ꯈꯜꯂ ꯅꯨꯄꯤꯒꯤ ꯆꯣꯡꯕ ꯋꯥꯈꯜ ꯅꯠꯇꯦ ꯑꯝꯇ ꯈꯟꯗꯦ ꯍꯥꯏꯔꯕꯅꯤ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯔꯛꯑꯝꯃꯔꯣꯏꯅ ꯑꯩꯅ ꯃꯁꯤ ꯀꯨꯟꯗꯣ ꯍꯨꯛꯄ ꯍꯦꯛꯇꯗ ꯇꯣꯛꯔꯅꯤ ꯍꯥꯏ ꯋꯥꯈꯜꯁꯤꯗ ꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯦ ꯁꯤ ꯃꯣꯟꯇꯦꯛ ꯁꯥꯟꯕꯅ ꯂꯨꯍꯣꯡꯕꯒꯤ ꯇꯥꯟ ꯊꯤꯅꯤꯡꯉꯦ ꯁꯤꯁꯨ ꯑꯃꯨꯛ ꯄꯦꯠꯅꯕ ꯇ꯭ꯔꯦꯠ 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 ꯑꯃꯇꯪ ꯊꯥꯗꯔꯒ ꯁꯦꯞ ꯈꯪꯉꯅꯤꯌꯦ ꯈꯤꯇꯪꯗꯤ ꯄꯦꯠꯇꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯃ ꯊꯥꯗꯔ ꯌꯦꯡꯕꯗꯤ ꯃꯥꯏꯔꯣꯡ ꯃꯥꯟꯅꯔꯣꯏ ꯍꯥꯏꯔ ꯃꯥꯟꯅꯅꯤꯗ ꯑꯗꯨꯕꯨꯗꯤ ꯌꯥꯅꯤ 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 ꯍꯥꯏꯗꯤ ꯃꯥꯏ ꯐꯝꯊꯈꯤꯕꯒꯤ ꯆꯥꯡꯁꯦ ꯖꯔ ꯄꯦꯠꯊꯈꯤꯗ꯭ꯔꯦꯕ ꯍꯥꯟꯅꯒꯤ ꯅꯪꯅ ꯍꯧꯈꯤꯗꯨꯅ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯌꯥꯝ ꯄꯣꯁ ꯇꯥꯏꯌꯦ ꯅꯁꯥ ꯅꯇꯣꯟꯗ ꯄꯪꯊꯥ ꯊꯥꯒꯠꯂ ꯃꯤꯅ ꯊꯥꯒꯠꯄꯤꯔꯛꯇꯗꯤ ꯑꯩꯅ ꯊꯥꯒꯠꯆꯕꯅ ꯐꯠꯇ꯭ꯔꯣ ꯀꯣꯟꯅ ꯑꯗꯨꯝ ꯃꯤꯅ ꯐꯖꯩ ꯊꯤ ꯑꯗꯣ ꯍꯥꯏꯔꯛꯀꯗꯧ ꯂꯩꯔꯦ ꯅꯪꯅ ꯑꯩꯅ ꯍꯧꯕꯗꯒꯤ ꯁꯨꯝ ꯊꯥꯒꯠꯂꯒ ꯐꯖꯩ ꯍꯥꯏꯖꯕꯅꯦ ꯑꯩꯗꯤ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯐꯖꯧ ꯍꯥꯏꯕꯤꯔꯛꯎꯀꯣꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯇꯧꯕꯗꯒ ꯌꯥꯝ ꯊꯥꯖꯗꯅ ꯑꯩ ꯁꯨꯃꯥꯏꯅꯒ ꯍꯥꯏꯌꯨꯗꯅ ꯑꯩꯁꯤ ꯌꯥꯝ ꯍꯩꯌꯦꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯁꯨ ꯈꯨꯍꯩ ꯑꯃ ꯇꯧꯋꯤꯒ ꯍꯥꯏꯌꯣ ꯁꯨꯝ ꯑꯩꯅꯒ ꯇꯧꯕꯗꯒ ꯐꯖꯅꯒ ꯐꯣꯝ ꯇꯥꯔꯛꯄꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯖꯩꯗꯅ ꯑꯗꯨꯗꯨꯒꯤꯅꯤꯗ ꯑꯣ ꯈꯪꯉꯦ ꯃꯌꯥꯝ ꯑꯩꯅ ꯇꯧꯕꯤꯔꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯀꯥꯏꯅꯒ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯒꯤꯁꯦ ꯑꯣ ꯍꯥꯏꯗꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯊꯃꯣꯏꯅꯨꯡꯗ ꯊꯝꯕ ꯂꯥꯁꯇ ꯃꯥꯅ ꯑꯣꯏꯅ ꯆꯨꯝ ꯂꯩꯔꯝꯃꯣ ꯑꯗꯨꯅꯤꯗ ꯃꯁꯤꯅ ꯃꯁꯛꯁꯦ ꯐꯣꯝꯗꯥ ꯇꯤꯀꯤ ꯃꯥꯅ ꯐꯖꯅ ꯇꯥꯔꯤꯁꯤ ꯅꯪ ꯇꯤꯀꯤ ꯁꯥ ꯍꯩꯔꯅꯤ ꯁꯤꯅ ꯑꯩ ꯁꯥꯔꯛꯑꯦ ꯗꯨꯛꯀ ꯗꯨꯛ ꯁꯥꯕ ꯑꯝꯇ ꯇꯤꯀꯤ ꯅꯠꯇꯦ ꯗꯨꯛ ꯁꯥꯕꯗꯨꯗꯅꯦ ꯗꯨꯛ ꯁꯥꯕꯒꯤ ꯃꯆꯜꯗꯣ ꯆꯞ ꯃꯥꯟꯅꯅꯅꯦꯕ ꯇꯤꯀꯤ ꯁꯥꯔꯤꯁꯦ ꯑꯗ ꯀꯩꯅꯣ ꯇꯧꯍꯧꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯁꯦꯝꯕ ꯁꯥꯕ ꯈꯣꯠꯄꯗꯗꯤ ꯑꯩ ꯂꯣꯏꯅꯃꯛ ꯇ꯭ꯔꯥꯏ ꯇꯧꯕ ꯉꯝꯅꯤꯕꯀꯣ ꯂꯥꯏꯔꯤꯛꯇꯗꯤ ꯑꯩ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯊꯥꯗꯕ ꯑꯃꯗꯤ ꯊꯥꯗꯈꯤꯒꯦ ꯇꯧꯕ ꯖꯒꯥ ꯁꯦꯝꯃꯒ ꯑꯗꯨꯗꯤ ꯁꯣꯠ ꯑꯅꯤꯗ ꯂꯣꯏꯁꯤꯟ ꯌꯥꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯏꯁꯤꯡ ꯀꯥꯞꯁꯤꯟꯕꯗꯨꯗꯤ ꯃꯈꯥꯗꯥꯡ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯅꯠꯇꯦ ꯁꯤꯗ ꯀꯥꯞꯊꯣꯛꯑꯒ ꯄꯤꯛꯇꯛ ꯄꯤꯛꯇꯛ ꯆꯦꯡꯇꯛ ꯆꯦꯡꯇꯛ ꯆꯦꯡꯇꯛꯅ ꯄꯀꯧꯔꯥ ꯄꯨꯊꯣꯛꯁꯤ ꯁꯣꯏ ꯍꯥꯏꯔꯛ ꯇꯥꯔꯦ ꯀꯥꯎꯔ ꯅꯍꯥꯟ ꯐꯦꯁꯕꯨꯛꯇ ꯏꯆꯦꯅ ꯄꯀꯧꯔꯥ ꯍꯧꯕꯗꯣ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯑꯗꯨꯅꯦ ꯍꯟꯗꯛ ꯄꯣꯠ ꯌꯣꯟꯕ ꯄꯀꯧꯔꯥ ꯄꯨꯊꯣꯛ ꯁꯣꯏ ꯀꯀꯥꯅ ꯍꯥꯏꯔꯛ ꯋꯥꯊꯤ ꯇꯥꯔꯦ ꯇꯧꯅꯨ ꯑꯩꯅ ꯌꯣꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯄꯨꯊꯣꯔꯛꯑꯣ ꯁꯣꯏ ꯍꯥꯏꯔꯛ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯑꯩ ꯉꯝꯃꯣꯏꯕ ꯅꯪ ꯉꯝꯗꯕ ꯄꯣꯠꯇꯨꯗꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯤ ꯃꯌꯥꯝꯗ ꯁꯤꯂꯥꯗꯤ ꯉꯝꯖꯔꯣꯏꯅ ꯑꯗꯨ ꯃꯌꯥꯝꯗꯤ ꯄꯨꯊꯣꯛꯑ ꯁꯣꯏ ꯍꯥꯏꯔꯛꯑꯅꯤ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯃꯁꯛꯁꯦ ꯐꯖꯔꯕꯅꯤ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯃꯃꯥꯡꯗꯒꯤꯗꯤ ꯍꯟꯗꯛꯅ ꯌꯥꯝ ꯐꯖꯩ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯅꯨꯃꯤꯠꯀꯤ
ꯊꯕꯛ ꯈꯨꯋꯥ ꯅꯪꯅꯗ꯭ꯔꯤꯕ ꯈꯨꯅꯪꯅꯗꯤ ꯄꯀꯧꯔꯥꯁꯦ ꯑꯃꯨꯛ ꯍꯧꯔ ꯑꯃꯨꯛꯁꯨ ꯁꯨꯡꯁꯪ ꯁꯪꯉꯔꯣꯏ ꯑꯩ ꯑꯗꯨꯗꯤ ꯁꯨꯡꯁꯪ ꯁꯪꯉꯣꯏ ꯁꯪꯗꯣꯏꯅꯣ ꯍꯋꯥꯏꯖꯥꯔ ꯁꯣꯔ ꯍꯣꯟꯕꯐꯥꯎ ꯁꯪꯗꯦ ꯃꯤ ꯐꯣꯟ ꯇꯧꯕ ꯄꯥꯏꯈꯠ ꯁꯪꯗꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯅꯦ ꯐꯣꯟꯕꯨ ꯄꯥꯏꯈꯠꯄ ꯁꯪꯗꯦ ꯄꯀꯧꯔꯥꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯁ꯭ꯇꯦꯞ 이sim 값준비라가 마마이제 짜면 노리거니 레사비도 마마이 짜면디 레사비제 kappaga lele hai pakora dadi mamai chaman mujhe yam kanai ko mamai chaman dadi pakora mande ora tuti ka khori yare si ma khai le jarani okay maya makadang wala ge am khajari ish munti wale ish loire mai ta gre sidhi ngang na sanna ya ro chida nai ra nai ngai thana ba ya di na ha ngai lamba ga pa ya di ngai ji ko am khajari to re ai sumaina tawbiyo haiba nate ko aina sum thangmai da haraujoba phongdokpudugi kari hatare haraujoba phaudugi lotion ba hitaba ai gi londe thoktre Mr. Kadangju wangang ba hiraktre sahitya je yadre kadang kadang ji mayamna ne kadang thadamale haidana haijalatra ba kanom to aduni silagi pakora udu wangang ba thok speechless ka haidini mai si je keno ni ko bamona de henjande ya to sim mayamna takpira pudi natra silaga natra haidi mayamda share tawraga haidi akhoi gi si tawbusida hana tawudu mahau di chapmana raga ju masak phajaba amaji kamai phajan gidagi aji mayam takpira koini mayam yam nuai jare thank you ado ai hana ne pakora hobase kamtak na mahi happy habse khodi khangde ba adum yumda hawra pungja sare ko hoine aduga kamtak na mahi happy aduga tongana manam gam thom da khang siba aduga kamtak jara haidi kamtak na mahi oira kan khanga kan da khoi gi hotel ai yam haw heb do adu mahau da ta le mahau da ta le ram ba ne haidi dam da gi wadi na te ko adu da khang na kanoni da ta le me haidi poto hana khangdana akoi leijabana pang horambado magi niyom machal da niyom chumna tawra kan da di mahau da tongalam me ba aduni ne yam phajare very good tare si photo photo ko bibam da lai hoji smaina am tu smaina lo teng da na nai si ai na ga taw ni ga isa na ga thajadre da dare kunjal lage nang nasan to na hayo aya silai be manang ji am haye silai manang ji am haye lai kuno na te da sum yam phajana ta ba si da sum hai ba ni da hayo me sila nang ji haida ko sila mayam si sumaina tawbiu ko sumaina adu tawbiu ko haijab na de ko ai takpo ngamjara ingonde hena ni ga ta ne akoi di mina takpir podagi akoi na matok tamba da tari ne haita bagi sep taram da ba do hajiti haire da na oh sik mullabani na kotha jarage montek matum tarau ji ham matum na nokre tarale ngai khumi kup kharadang naksal o ai ya palo kono ma thigiro ba mai nu bi thamma gi thadu in sibi nusum thamma wa do ina bak sep tai nga si loin tai khar khai ni kai na ya ma lui jan do ba hapsalo dum sto mari manga ka to Zambia, lenjer juga nanti jalan mende. irom bagi plala nang je Do da zuna, ya re do sit nang hotel. Hadi ya ma zo hek da. Jiwan ya re. Ape ko. makum yaw ji me yam phagre ko mayam si kaino ji ki khang manung da mangan mayam brig da to ri ko da sam kan to ri
ꯗꯥꯟꯁ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯍꯋꯥꯏ ꯃꯪꯒꯟꯁꯤꯡꯁꯦ ꯗꯥꯟꯁ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯀꯣꯊꯕ ꯌꯥꯔꯛꯑꯅꯤ ꯑꯩꯒꯤ ꯆꯥꯛꯈꯨꯝꯁꯦ ꯌꯥꯝ ꯄꯤꯛꯄ ꯆꯥꯎꯃꯟꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯄꯤꯛꯄ ꯃꯤ ꯃꯌꯥꯝ ꯂꯩ ꯀꯌꯥꯝ ꯄꯤꯛꯇꯅ ꯑꯩꯒꯤ ꯈꯥꯡ ꯃꯁꯤꯗ ꯊꯣꯡꯕꯁꯤꯗꯅꯦ ꯍꯥꯎꯇꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯗꯤ ꯅꯪ ꯅꯍꯥꯟꯈꯩ ꯅꯪꯅ ꯍꯩꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯈꯥꯡꯒꯤꯅ ꯑꯐꯕ ꯈꯥꯡ ꯑꯣꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯌꯥꯝꯅ ꯀꯥꯏ ꯃꯁꯛ ꯊꯤꯔꯤꯗꯤ ꯐꯖꯩ ꯀꯩꯅꯣ ꯁꯤ ꯊꯥꯊꯔ ꯑꯔꯨꯝꯕ ꯃꯁꯛꯇꯤ ꯗꯃꯥ ꯐꯖꯩ ꯃꯃꯥꯡꯗ ꯑꯩꯁꯦ ꯌꯥꯝ ꯇꯛꯄ ꯀꯜꯂꯝꯃꯦꯕ ꯂꯥꯎꯈ꯭ꯔꯦꯕ ꯇꯠꯄ ꯅꯠꯇꯦ ꯁꯤꯗꯩꯗꯤ ꯃꯌꯥꯝ ꯇꯛꯁꯟꯕꯗꯣ ꯈꯤꯇꯪ ꯀꯣꯝꯊꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯩꯗꯤ ꯈꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯅꯦ ꯃꯄꯥꯟꯗ ꯑꯗꯨꯝ ꯕꯦꯔꯥ ꯂꯥꯛꯄꯅꯦ ꯃꯅꯥꯗ ꯍꯥꯏꯇꯥꯔꯦ ꯃꯅꯥ ꯁꯤꯗꯅ ꯍꯋꯥꯏ ꯀꯥꯡꯇꯛꯀꯤ ꯃꯍꯤ ꯂꯩꯔꯦ ꯁꯤꯁꯨ ꯍꯥꯞꯇꯣꯏꯅꯦ ꯃꯔꯨ ꯃꯔꯥꯡ ꯈꯤꯇꯪ ꯆꯥꯏꯔꯒ ꯀꯔꯤꯝ ꯍꯥꯞꯄꯣꯏ ꯅꯥꯀꯨꯞꯄꯤꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯡ ꯈꯤꯇꯪ ꯑꯃꯒ ꯁꯤꯡ ꯁꯤ ꯃꯄꯪꯁꯦ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤꯀꯣ ꯍꯣꯔꯦꯟ ꯆꯥꯕ ꯌꯥꯅꯤ ꯑꯗꯨ ꯇꯧꯅꯕꯅꯦ ꯏꯕꯨꯡꯉꯣ ꯅꯍꯥꯟ ꯊꯥꯛꯁꯦ ꯅꯠꯇꯦꯗ ꯑꯩꯗꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯋꯥꯈꯜꯗ ꯑꯩꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯄꯨꯔꯤ ꯇꯥꯅꯤꯡꯗꯦ ꯍꯩ ꯁꯤꯡꯒꯗꯕꯅꯤ ꯃꯥꯡ ꯇꯥꯟꯕ ꯌꯥꯗꯦ ꯂꯤꯛꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯂꯤꯛꯄꯗꯒꯤ ꯅꯠꯇ꯭ꯔꯥ ꯉꯁꯤ ꯁꯤꯈꯤꯕ ꯑꯃ ꯌꯧꯔꯛꯏꯁꯦ ꯃꯥꯅꯤ ꯈꯔ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯔꯛꯏꯁꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯇꯤꯟꯒꯦ ꯇꯧꯔꯛꯏꯁꯦ ꯇꯧꯖꯔꯛꯏꯁꯦ ꯑꯩꯁꯨ ꯑꯗꯨ ꯄꯥꯛꯅꯁꯨ ꯐꯣꯗ꯭ꯔꯣꯕꯤ ꯋꯥ ꯑꯁꯦꯡꯕꯒꯤꯅꯦ ꯃꯌꯥꯝꯅ ꯍꯥꯏꯗꯣꯏꯁꯦ ꯃꯣꯏ ꯃꯇꯩ ꯅꯥꯎꯁꯦ ꯋꯥꯕꯗꯤ ꯋꯥꯕꯅꯤ ꯃꯣꯏ ꯗꯥꯏꯂꯣꯛꯁꯦ ꯃꯤ ꯗꯥꯏꯂꯣꯛ ꯋꯥꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏ ꯗꯥꯏꯂꯣꯛꯇ ꯋꯥꯗꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯤ ꯁꯣꯝꯗꯅ ꯆꯉꯥꯡꯅꯤꯀꯣ ꯂꯣꯜꯂꯤꯁꯦ ꯑꯗꯨ ꯕ꯭ꯔꯨꯡ ꯂꯥꯡꯁꯨꯍꯟꯈꯤꯒꯦ ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯩꯔꯨ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯀꯩꯅꯣꯅ ꯁꯤꯂꯥꯅ ꯈꯨꯗꯥꯡ ꯆꯨꯞꯇꯅꯤ ꯀꯦꯃꯦꯔꯥ ꯄꯥꯏꯕꯒꯤ ꯁꯤꯂꯥꯅ ꯍꯥꯏꯕ ꯌꯥꯝ ꯀꯤꯅ ꯆꯠꯆꯩꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕ ꯌꯥꯝ ꯏꯜꯂꯦ ꯁꯤꯂꯥ ꯏꯟꯕ ꯁꯥꯔꯤꯅꯤꯀꯣ ꯏꯟꯕ ꯅꯠꯇꯦ ꯑꯩꯗꯤ ꯃꯥꯅ ꯍꯥꯏ ꯌꯥꯝ ꯀꯤꯅ ꯆꯠꯆꯩ ꯊꯛꯇꯛꯅꯤ ꯀꯔꯤ ꯑꯣꯔꯗꯔ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯖꯥꯠꯅ ꯑꯃꯨꯛ ꯁꯣꯏ ꯂꯥꯛꯇꯧꯗꯣꯏꯖꯥꯠꯂ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯀꯤꯅ ꯆꯠꯆꯩ ꯃꯌꯥꯝ ꯑꯩꯅ ꯁꯤꯗ ꯁꯨꯔꯤꯁꯦ ꯆꯥꯗ ꯍꯥꯞꯅꯕꯅꯦ ꯁꯤꯒꯤ ꯁꯤꯡꯁꯦ ꯑꯃꯨꯛ ꯈꯪꯗꯣꯛꯄꯗꯣ ꯑꯩ ꯇꯥꯏꯃꯤꯡ ꯃꯍꯤꯁꯦ ꯐꯖꯅ ꯕ꯭ꯔꯨꯡ ꯁꯧꯔꯛꯏꯉꯩꯗ ꯊꯥꯗꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯍꯤ ꯀꯪꯈ꯭ꯔꯗꯤꯀꯣ ꯍꯣꯔꯦꯟ ꯄꯀꯧꯔꯥꯁꯦ ꯆꯨꯞꯄ ꯌꯥꯝ ꯀꯜꯂꯦꯕ ꯂꯣꯡꯗꯥꯎ ꯇꯥꯎꯔꯦ ꯈꯪꯗꯦ ꯉꯁꯤ ꯄꯀꯧꯔꯥꯁꯦ ꯃꯌꯥꯝꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤꯂꯥꯅꯗꯤ ꯌꯥꯝ ꯊꯥꯒꯠꯈ꯭ꯔꯦ ꯌꯥꯏ ꯌꯥꯔꯦꯀꯣ ꯃꯪꯒꯟꯁꯤꯗꯤ ꯑꯥꯗ ꯍꯥꯞꯇꯣꯏꯔꯥ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯏꯗꯣ ꯑꯣꯀꯦ ꯃꯔꯣꯏꯒ ꯅꯥꯀꯨꯞꯄꯤꯒ ꯃꯌꯥꯝ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯄꯨꯊꯣꯛꯆꯔꯛꯑꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯇꯥꯛꯄꯤꯕꯗꯒꯤ ꯃꯁꯛꯁꯦ ꯐꯣꯝ ꯐꯖꯅ ꯇꯥꯖꯔꯦꯀꯣ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯥꯀꯨꯞꯄꯤ ꯔꯥꯎꯟ ꯑꯃꯒ ꯑꯃꯨꯛ ꯁꯣꯏꯖꯤꯟꯖꯔꯛꯑꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯀꯧꯔꯥ ꯃꯥꯜꯂꯦ ꯄꯀꯧꯔꯥ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯥꯟꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯅꯗꯤ ꯌꯣꯜꯗꯤ ꯂꯨꯄꯥ ꯀꯌꯥꯒꯤ ꯑꯣꯏ ꯌꯥꯅꯤ ꯀꯌꯥ ꯇꯧꯅꯒꯦ ꯌꯨꯝꯂꯣꯝꯗ ꯄꯀꯧꯔꯥ ꯑꯃꯗ ꯂꯨꯄꯥꯀꯌꯥ ꯄꯤꯒꯦ ꯑꯩ ꯈꯪꯗꯦꯗ ꯆꯥꯎꯔꯒꯗꯤ ꯑꯃꯗ ꯂꯨꯄꯥ 5ꯒ ꯄꯤꯕꯅꯤ ꯑꯗꯨꯗꯤ ꯁꯤꯗꯗꯤ ꯂꯨꯄꯥ 10 ꯄꯤ ꯌꯥꯔꯅꯤ ꯌꯨꯝꯗ 5 ꯄꯤꯕꯗꯤ ꯁꯤꯗ 10 ꯄꯤꯔꯅꯤ ꯑꯆꯧꯕꯗꯣ ꯍꯥꯏꯕꯅꯤꯗ ꯁꯤꯅ 50ꯒꯤ 3 ꯇꯧꯔꯦ ꯈꯪꯗꯦꯗ ꯑꯩ 50ꯒꯤ 3ꯗꯤ ꯐꯔꯛ ꯇꯥꯃꯟꯗ꯭ꯔꯣ ꯃꯣꯏ ꯁ꯭ꯋꯥꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯁꯨ 10 20 30 40 50 ꯑꯩꯅ 10ꯒꯤ ꯑꯃꯃꯝ ꯄꯥꯕ 50ꯒꯤ 5ꯅ ꯑꯗꯨꯅ ꯄꯣꯠ ꯇꯥꯅꯤꯌꯦ 50ꯒꯤ 5 10 ꯑꯩꯈꯣꯏꯗꯤ 50ꯒꯤ ꯗꯨꯀꯥꯟꯅꯤꯅ 50ꯒꯤ ꯗꯨꯀꯥꯟꯅꯤꯅ ꯑꯗꯨꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤ ꯄꯀꯧꯔꯥ ꯄꯨꯊꯣꯔꯛꯑꯕꯅꯤꯀꯣ ꯁꯤ ꯑꯉꯥꯡꯈꯩꯒꯤ ꯍꯥꯟꯅ ꯈꯥꯏꯗꯣꯛꯑꯒ ꯃꯣꯏ ꯍꯥꯟꯅ ꯇꯦꯁ ꯇꯧꯍꯟꯒꯦ ꯑꯉꯥꯡꯈꯩꯁꯦ ꯄꯀꯧꯔꯥ ꯄꯤꯖꯕ ꯇꯝꯒꯤ ꯌꯨꯝꯒꯤ ꯆꯤꯟꯖꯥꯛꯅꯤꯅ ꯕ꯭ꯂꯦꯁꯤꯕꯨꯗꯤ ꯌꯨꯝꯒꯤ ꯄꯣꯠ ꯆꯩ ꯆꯥꯕ ꯌꯥꯝ ꯍꯩꯕꯅꯦ ꯑꯁ ꯃꯥꯅꯒ ꯍꯋꯥꯏꯖꯥꯔ ꯄꯥꯝꯕꯁꯤ ꯂꯣꯏꯔꯦ ꯃꯃꯥꯗ ꯍꯋꯥꯏꯖꯥꯔ ꯍꯥꯞꯇꯦꯅ ꯁꯥꯎꯗꯣꯏꯅꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯆꯉꯥꯡꯁꯤꯒ ꯑꯣꯏꯅ ꯍꯣꯠꯅꯔꯒꯦ ꯑꯗꯣ ꯃꯦꯔꯤ ꯍꯟꯗꯛꯇꯤ ꯄꯀꯧꯔꯥꯁꯦ ꯃꯁꯛ ꯐꯖꯔꯦꯀꯣ ꯌꯥꯝ ꯐꯖꯩ ꯍꯟꯗꯛꯅ ꯄꯀꯧꯔꯥꯁꯦ ꯁꯦꯞ ꯇꯥꯔꯦ ꯍꯧꯔꯣ ꯑꯩꯅ ꯊꯣꯡꯉꯒ ꯃꯤꯅ ꯍꯥꯟꯅ ꯆꯥꯔꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯒꯦꯁꯁꯦ ꯑꯩ ꯏꯆꯟꯅꯨꯄꯤꯁꯤꯅꯦ
ꯑꯗꯣ ꯍꯥꯎꯔꯁꯨ ꯍꯥꯎꯇ꯭ꯔꯁꯨ ꯅꯪꯅ ꯍꯧꯕꯗ ꯑꯩꯈꯣꯏ ꯃꯦꯔꯤꯅ ꯍꯥꯎꯇꯦꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯔꯣꯏ 이칸데 싸고 걸어서 넘도 말해 지금 아수비 한 번에 ꯉꯁꯤꯒꯤꯁꯦ ꯌꯥꯝ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯑꯩ ꯏꯆꯟꯅꯨꯄꯤꯁꯦ ꯃꯍꯥꯎ ꯑꯝꯇ ꯌꯦꯡꯍꯟꯒꯦꯅ ꯊꯑꯣꯏꯅ ꯀꯧꯔꯒ ꯄꯀꯧꯔꯥ ꯍꯧꯔꯤꯅꯤ ꯍꯥ ꯑꯩꯒꯤ ꯗꯥꯛꯁꯦ ꯑꯩꯒꯤ ꯃꯤꯊꯥꯏꯗꯣ ꯖꯦꯂꯤꯒꯤ ꯇꯦꯗꯤ ꯕꯤꯌꯔ ꯃꯤꯊꯥꯏꯗꯣ ꯍꯧꯖꯤꯛ 아이 이거 짜고는 수마이나 가고 짜고 되겠다 하? ꯈꯗꯛꯇ ꯑꯣꯏꯔꯦ 아생바이네 ꯄꯀꯧꯔꯥꯁꯦ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯁꯦ ꯑꯩ ꯃꯦꯔꯤꯗ ꯍꯥꯏꯗꯤ ꯏꯆꯟꯅꯨꯄꯤꯗ ꯍꯥꯏꯍꯜꯂꯒ ꯃꯌꯥꯝ ꯗꯤꯃꯥꯟ ꯃꯌꯥꯝꯅ ꯄꯥꯝꯅꯒꯗ꯭ꯔꯥ ꯄꯥꯝꯅꯔꯣꯏꯗ꯭ꯔꯥ ꯅ ꯍꯪꯒꯦ ꯇꯧꯅꯤ 빵은이에 ꯑꯩꯈꯣꯏꯒꯤꯁꯦ 무사히 수고가 ꯄꯩꯁꯥ ꯄꯤꯖꯔꯒ ꯅꯦꯛꯄꯅꯤꯀꯣ 아생바네 ꯃꯣꯏ ꯑꯅꯤ ꯃꯥꯟꯅꯒ ꯑꯩꯈꯣꯏꯁꯦ ꯄꯀꯧꯔꯥ ꯁ꯭ꯀꯦꯝ ꯇꯧꯒꯦ ꯃꯍꯤꯁꯦ ꯈꯔ ꯋꯥꯠꯂꯦ ꯋꯥꯠꯄ ꯅꯠꯇꯦ ꯁꯤꯂꯥ ꯆꯨꯞꯁꯟꯈꯤꯕꯩꯅꯦ ꯀꯀꯥ ꯃꯌꯥꯝ ꯌꯥꯝꯗ꯭ꯔꯥ ꯌꯥꯝꯃꯦ ꯁꯤ ꯑꯩ ꯑꯝꯇ ꯆꯥꯊꯒꯦꯁꯦ ꯑꯩꯅ ꯌꯨꯝꯗ ꯆꯥꯔꯛꯄꯗꯅ ꯏꯆꯟꯅꯨꯄꯤ ꯍꯣꯏꯅ ꯑꯗꯨꯝ ꯂꯩꯕꯤꯔꯛꯑꯦꯕꯀꯣ ꯄꯀꯧꯔꯥꯁꯦ ꯅꯪ ꯍꯥꯞꯄꯛꯄꯔꯣ ꯌꯣꯟꯗꯤ ꯌꯣꯟꯗ꯭ꯔꯥ ꯌꯣꯟꯃꯣ ꯆꯥꯗꯦꯕ ꯑꯩꯈꯣꯏ ꯍꯥꯎꯇꯕꯒꯤꯀꯣ ꯑꯗꯨꯅꯦ ꯃꯅꯨꯡꯗꯅꯦ ꯏꯆꯦ ꯃꯣꯏꯒꯤ ꯐꯤꯂꯤꯡꯁꯦ ꯈꯤꯇꯪ ꯀꯟꯕꯒꯤ ꯀꯟꯁꯤꯟꯕꯒꯤ ꯑꯃ ꯇꯧꯗ꯭ꯔꯥ ꯈꯪꯉꯦ ꯈꯪꯉꯦ ꯑꯗꯨ ꯄꯀꯧꯔꯥꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯎꯕ ꯆꯥꯗ꯭ꯔꯤ ꯑꯁꯦꯡꯕꯗꯤ ꯏꯆꯟꯅꯨꯄꯤꯅ ꯁꯨꯝ ꯊꯥꯒꯠꯍꯟꯒꯦ ꯁꯤꯂꯥ ꯍꯔꯥꯎꯅꯤ ꯅꯣꯡꯃ ꯁꯨꯝ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕꯗꯅꯦ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯇꯧꯕꯗꯅꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯗꯤꯃꯥꯟ ꯇꯧ ꯂꯥꯛꯄꯗ ꯑꯁꯦꯡꯕꯒꯤ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯁꯤꯂꯥ ꯅꯣꯡꯃ ꯄꯥꯝꯗ꯭ꯔꯦ ꯇꯣꯛꯑꯣ ꯋꯥꯔꯁꯨ ꯇꯣꯛꯑ ꯂꯣꯏꯔꯦ ꯑꯃꯨꯛꯇꯪꯗꯤ ꯃꯌꯥꯝꯗ ꯈꯤꯇꯪꯗꯤ ꯃꯍꯥꯎ ꯌꯦꯡꯍꯟꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯍꯧꯕꯗ ꯊꯕꯛꯇꯤ ꯌꯥꯝ ꯆꯪꯒꯅꯤꯀꯣ ꯅꯪ ꯑꯃꯨꯛꯀ ꯀꯥꯟ ꯆꯥꯗꯣꯏꯅꯣ ꯀꯔꯝ ꯀꯥꯟ ꯆꯥꯕ ꯐꯪꯉꯤ ꯇꯝꯕ ꯉꯝꯄꯣꯠꯇꯦ ꯎꯃꯣꯔꯣꯛ ꯌꯥꯎꯔꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯍꯥꯎ ꯂꯩ ꯃꯥꯅꯦ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯣꯔꯣꯛ ꯑꯩꯈꯣꯏꯁꯨ ꯊꯥꯏꯅ ꯆꯥꯔꯛꯄꯅꯤꯅ ꯈꯪꯉꯦ ꯍꯥꯏꯕ ꯁꯦ ꯃꯍꯥꯎ ꯑꯅꯧꯕ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯃꯣꯔꯣꯛ ꯄꯥꯝꯃꯤ ꯆꯥꯎ ꯈꯔ ꯆꯥꯅꯤ ꯆꯥꯅꯤ ꯍꯥꯞꯄꯨꯔꯥ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯆꯥꯉꯝꯃꯣꯏ ꯃꯣꯔꯣꯛ ꯄꯥꯝꯃꯤ ꯍꯥꯞꯄꯨꯌꯦ ꯃꯃꯤ ꯀꯣꯖꯥꯅꯤꯡꯉꯦ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯋꯥꯠ ꯉꯥꯏꯈꯣ ꯁꯤ ꯂꯣꯏꯔꯒ ꯑꯗꯨ ꯆꯥꯊꯣꯛꯑꯣ ꯍꯥꯟꯅ ꯃꯣꯔꯣꯛꯇ ꯍꯥꯞꯄꯤꯌꯣ ꯑꯉꯥꯡꯒꯤ ꯑꯦ ꯃꯣꯔꯣꯛ ꯍꯥꯏꯁꯦ ꯃꯥꯏ ꯄꯀꯧꯔꯥꯁꯨ ꯌꯥꯎꯗ꯭ꯔꯦ ꯄꯀꯧꯔꯥꯁꯨ ꯍꯥꯞꯄꯤꯌꯣ ꯁꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯕ꯭ꯂꯦꯁꯟꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯌꯦ ꯄꯀꯧꯔꯥ ꯑꯃ ꯆꯥꯏꯁꯦ ꯅꯍꯥꯟꯒꯩ ꯆꯥꯎ ꯌꯥꯗꯦ ꯉꯁꯤꯗꯤ ꯐꯅꯌꯥꯝ ꯆꯥꯔ ꯃꯥꯜꯂꯦ ꯃꯥ ꯍꯥꯏꯗꯤ ꯃꯣꯔꯣꯛꯁꯤꯒ ꯇꯧꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯝꯈ꯭ꯔꯦ ꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯑꯣꯏꯔꯁꯦ ꯌꯨꯝꯗꯐꯥꯎ ꯆꯥꯕꯤꯗ꯭ꯔꯤꯅꯦ ꯊꯦꯡꯕꯤꯗ꯭ꯔꯤꯅꯦ पकौड़ा ꯍꯣꯏ खाया नहीं था ये तो आज क्या हुआ ये नहीं खाया ना पकौड़ा तुम चाहेगा पकौड़ा जो है ना दबा चाबीदबने असीदी याम हाउ चागरे फरे मा याम हाउ चाय तो उमरक मा चाबी यंग नुगायो ने मैंने मोजो